Mayam Kurumjari and a very good evening. ISCOM discussion timing Tabir from the Makpu Ahan Maktada, Suraj Komban Tabam, Taram Okchabagalon and Ekai Cherry, Nasi Miam with the Makta Pudana Luxury, Housing Bag Akogi Manipur, the violence in Mailena. ISCOM discussion platform Sida Akogi, government orders Mayama have the key 144 Chalaiba, curfew Chalaiba, Akogi orders Mayama Chalaiba Sida Akogi Manipur Prasasina. Technical Samasha Amadi Sigi Kanaba, Kanadaba Amadi Sigi rules and regulations in prohibit Toba Amadi Sigi Matangs the Quina Chana the Bayoropa, Mayam with different opinion, like Pasiki Matangs, then Nasi, Kudong Chaba Loxaraga, Mayam with the Mata Putan luxury topics, violating prohibitory orders and the Tamzare, Aduganga Sigi topic as you can in the Makta special guest and near a studio election Lazare. Saktaksage Ahan Bada Akogi Ahan the Pambiri Basi Oza Hemanta Kumar Ningomba, Chief Editor Sanalibak, Oza Hemanta Butamo Cherry. Oza, we thank you for your joining. Akogi super special guest Asina Yumnamcha Dilip Kumar, President Pandam, Oza Dilip Kumar Visitaram Cherry. Oza, we thank you for your time and for your joining too. Oza Ngasigi Akogi topic C, Howzik Ladiba current violence Kara relate of Zaraga. Orders में आमा government के orders में आमा कोई प्रजा लक्षण दबा प्रजा के कोई इहो नमथा नबा अमदी कोई प्रजा सिंह के अपाम पाम दे सिकी द चाना बचाना दबे मतंग दे कोई खनन बे खुदों जाब लोजरगा टॉपिक ऐसे थमजबने ओजा अहम दो जा हेमंत द हानेक्ट लक्षरेगा ओजा ओजा कोई हौजिक लाइरिबा सिदा कोई prohibitory orders सिंह से violate तौरिबा सिंह सिकी मतंग सिदा करी फोंदोनी अमदी मसी करम न ज्ञान तामिनबा याबगे हाइबदो ओजा के मोर खरदन थम्बियोजा prohibitory order ama thamba haisi government amana magi smart salai bada law and order ngak nabu oiro mabu oiro hiram kaya da thamba adugumba order amani constitution na pibani then act piba pot amani moida adui poto mari denaba district authority da piba adugumba khulai amani ado laiba wahangdi akhogi Lengak amana natagana district authority amana mana pamba maikai da miam ponmaksi sanlu haibadudi yadi ko aduna constitution gi atopa framework amada miam gi apamba aningba phongdok chanana bagi adugumba kakhal amadi haptaba nate dum happy aduna miam gi protest dum tawbi yai tawbadi tawriba protest tu lo na yaba miam da akai ba pidaba adaga den asok pan yawro da makal gi protest tawbase adum yai kudam moina harabada Delhi da harasiko Delhi si da akoi mayam na khambi dungai cookie singna tawba protest to hon biganu kupiganu na mayam ma kan nang ngang nei adum Delhi da dum taholi du kai dan war kan jantar mantar da tawiji ko akoi chalaga manga ama tara ama kulam kuntra ama toroga adum adai da tawgi haraso dum tawbo dum nan ayaba dum pigani masi magi kanogi akoi gi people's ki voice phongdok khum amane ba ko masi pi report amane ba mani posu pim thoi Chigi Porseko platform Pim Tokosi, city high security zone, Sweden Nungaiti, Kanoda Kansiputa Tamsi, or Kasham Pata Tamsi, or Kwakashil Tamsi, have a Makalamanico. Other than Tawina, Shango Saga, Gamina Tambagi Tangai Patabase, Adam Lay, Mandi, Masi Constitution, the Yaba Port Amo Ibanina. Ado Manipursi Yangsi, Manipura House Tamisi, Adam. Kanogi 144 and higher me manga punbaya the bagi I think base Adam Tammy Aduna Tamisicaman Tamiakanda Ta ani om je kanakan Tamdenico. Koi Hanata Mayama Kambinamani Hosiki Tamba Carpus in Nataba Ama Carpioma Tambra now Barrel Masalcom Lakina Lay do attain a table Madu Ta ani om couldn't get token ever Mamdi Hanagi ordered to look for Kanda Naunama imposed to Budunebo another Mayama Kapitame and Highway one says a call at the same Tambadi Nati Sinem Aduna Adu Tamatung Shida Hosikamukedore Hoji mayam khabiram gani nahangi tangkrama thoi rongmado mali mairoi mayam gi khungjang kanbam khaklai khungjang si kalli adum naha mayam na ikhalakpa mairoi singna tawba khungjang haibasi maktabu kuk saningai adum oi government ko aduna moi si langna phanaba yam waba initiative yam oibani na ko adum yam wild oiba kangbu oina tawi tawbani na moina sangba mafam da sanglabu honarakpa den aduda kanna thingba piro so sopan mam yawgadabadu yengkanda rajbhavan gi get me ayoksalai then honorable chief minister gi get me ayoksalai asugumba makhal gi protest se yamna tangna thokpa protest ni
मसीगी से पाक तौब याब मफम नते मरमदि हाई सिक्योरिटी जोन दा चंगजलगा प्रोटेस्ट तौबसी तहोइदबा पोट अमा अखोइना उयेबको तहोइदबा पोट दि तौरिमी तौरिदुदि को अदुगिदो यामना लुमना लौब मफम उयेब सि पोसिम ले अदगिदि मधुसु ई नाइ तानदना फजना टैकल तौरे पुलिस ने टैकल तौबिरगा गवर्नर उनाहले देन अदगिदि चीफ मिनिस्टर उनाहनबा सिगमा मयाम अमा तौरगा मोइसिंगदु तौई अदो मोइना डिमांड अमा तौरबा डिमांड दो हाबदि मणिपुर की चीफ मिनिस्टर दा अखोगी यूनिफाइड कमांड की फमजि सिनगदबनी हाइबा पोट मखकी डिमांड जी मोइना मतम थाबनी अदो मतम थारगा मोइसि हल्लोई हाइबगी पोट अमखसी लाए लागा कैथेल मनुंग दा मोइसि लेंगदना लेनिना कैथेल दा हिंग यारेक पनेबको अदो महिरोई मयाम सिनमक्तबु अहिंग यारेक लेरे प्रोटेस्ट अमा तौई हारगदी हानदगी होना गवर्नमेंट सौनुंग मयाम अमसु याविको देन सेंट्रल गवर्नमेंट नुंगाइतबा पेंदबा मयाम सु याविको मयाम सि लोजिंग लोयादगी होकनरे को नुपी नुपा मयाम होकनर नुंदांग जदी असाइसि लैयादे को मीन पेक थले थलगा नुंगाल कांददी एनी टाइम इरांग थोरप याबे फिल्म उबदगी गवर्नमेंट कदोरे कर्फ्यू थमजलेसिने कर्फ्यू थमजले तौरसिने को कर्फ्यू इंपोज तोचले कर्फ्यू सि मी पुनमक मपान थोनो मइमदा लेरो हाइरबा पोट अमनेबको सिगिसि हौजिक लाए ngaki prohibitory order si akhoi ngang sakadra saloidra haiba pot abo ado khongjang changsalami ba kangbu ahan ba hogdok pa kangbu dodi khongjang tokre ko moi matam khari oina hantoe na haikre ado hojikna kari ki damakta curfew thamino miyam ki khongjang kari leige hair kandadi si lakandane bok laise aduna hojik si manipur si mayam khamiram gani mai da lon baga chap mane ko anytime matam amada hekta mai gi sing pokhai badongna adum irang achok mayam ama thokningai oi aduna singba phim ama lakan da government si missing na singba tangai phade security force tangai phadana missing na singbagi ama khak leite yadaba pot ama si akoin ufangi ado sigi leiriba mayam si akoina hekta curfew thamjalaga then adagi Facebook ta aranba pau sandu e social media da aran pau sandu e na hairaga hekta thingjallaga miyam gi migi ning tam bahayam leiko miyam gi akoina phangiba akoi gi right akoi freedom of expression gi right mayam ama then akoi gi internet hariba si mobile data hariba si hojekti akoi gi rightful oiba pot ama oiraba pot ama ne ko aduna aina selfie daga leini ne ko aina selfie daga leini potu aingondda phangandragadi prohibitory order ama thamjalagadi karaidano akoi gi right haibam laidana ana si pose amorom da su munna generarugadi yadaba matang thoi ado government su magi su asum khar lei asum mayam ama leibanina irang thon bai basi phate misi mina yaw bai basi phate haiba pot ama leibanina thambane aduna si pose thamli thamme ado curfew bu numir humni state ra thamba honadi ko thingdaba apung phana salaidaba haiduna amani aduga dan curfew kijaba mi dudi mapan thoi doni ko mapan thok de dore mi nongmoi sara tanjaba thabak sure doni government ki machinery mayam office car roi natra office loi ma setting la 20 ko office car roi len ma tolo phangrani natra adagi senmi mayam ma thabak sum le roi akoi semilon gi mayol mayam ma kangne ba ko si posi yenga phate adu yargadi athu bada hangdok piyo hai wa hamje ai asina ai ahan ba gen oijage yam nuaji oja yam achum bani habidi akhoi gi prohibitory orders me am leiraga su time and situation akhoi impose to matam da su hoji ojana panbiriba net ban toriba akhoi si consumers me amada akhoi gi habidi akhoi gi focus to basi नियम चुमना तौरगदी हेना अखोगी राइट्स में अमसु मतपा अखोगी प्रोहिबिटरी ऑर्डर्स लाकपसिदा अखोगी राइट्स मतपसु यावपनिना सि कर्म मोंगदा फगनी हाबे साफगनी हाबदुमा अखोगी हायर अथॉरिटीज कांगबु अखोगी कंसर्न अथॉरिटीज सिंग येंगिरगा अखोगी प्रोहिबिटरीज ऑर्डर्स में अमसि मतम चाना दगी मफम चाना इंप्लीमेंट तौरगदी हेना नुंगाइगनी हाबदिनो जान थंबिरबसा नुंगाइजे ओजा मथंगसि ओजा दिलीप कुमार लाक्चगे ओजा अखोई सिंग सिगिसि अखोई प्रोहिबिटरी ऑर्डर्स की वायलेशन तौबा सिगी मतंग दनम ओइरबनिना अखोगी हजिक लाइरिबा मणिपुर की लाइरिबा वायलेंस सिगसु याम रिलेटेड ओइबनिना सिदंग आक्ता ओजा नैना सिकोजा अखोगी ओजा हेमंतनसु थंबिखरे अखोगी रूल्स में आम अखोगी ऑर्डर में आम थंबदा इनकन्वीनियंस लाखिबा अदगी गवर्नमेंट की सु तौदबा यादबा अखोगी कंपेल तौबा कया अमसु यावरि ओजा को सि मतंग सिदा अखोगी वायलेट तौरिबो ऑर्डर सिंगसे करमना इनहनबा ngमगनी खनबि ओजा अमदि मसी करम मोंगदा इंप्लीमेंट तौरगदी हेना अखोई मणिपुर की वायलेंस सिदा मणिपुर की कॉन्टेक्स्ट सिदा करम मोंगदा अखोने इंपोज तौरगदी करम मोंगदा इनहनबा ngमगनी अमदि अनिमक सिगी ओइबा खरा अखोगी नेगोशिएबल ओइबा नत्रगा अनिसिगी मरक सिदा अखोगी मयाम सिदा अदुकी मतिक चेथिंग पी देबिदा करम मोंगदा लेरगदी प्रपोज तौनिबगे ओजा लेबिबगे मोतो होय हाइजगे
Manipur thingiba thamiba thingma mayam sidi onthong yam khroba jani akogi thingma si sugi matik yam thami matam chupada chahi chupada 144 se adum tham hena logi adinga sangi magi extend to gona dana lip to gi order sidi kaya mutheng na gidre ada ngasagi hek mayam na khali si curfew thame haidana security na miyam sina yumda tansalo ko matam ja masidadi khitang lumna lawe ado aduba phibom lay ada yam nungai ba wari ma lay thaina mamang da ko ge yang maso yaga na ten ko ge oh yes yang maso saijana simni sa we ngem tam da curfew se am tham ne nai ada mana sibisa bangalore thora ga ne curfew edu ko mai dau ja no ne lavdi de sal yeng le ne ada thana pai ada kai ro sal le dog ge je to ka da curfew yeng ge thor ko ne ai mayam the khangam deva Manipur ki people jeta curfew se dogmati yam tang darkar ta ta banina darkar to leite matam chana thamba mafam chana sin ba haitai ko adui matung da gi akoi sei da any kai uma thogo dam da 144 always thamjalle adagi mo extend tawre adagi mo curfew se am to thama banina miyam se aki ba thodo ko leite adu nga sai nongwei se sumka pa sum taram nina nongwei mo khon mi pai habitual oi khaba habitual or ko adu mana tawdana lay ada handaki hektoi ba karen kano sigi highline sing sigi hairo daga di ngasagi miyam gi kano se mi pai ba se yam helak ba adagi muksu ngasagi drone bombing tor po kholo ko tawsina miyam si chathok chasin da karida anywhere masida even kano da kautuk ta kamna ba se kano taw pan da na tana amuksu moirang da mi gi yum da lay jabado ko gi paung ko rengi kano da yum da hawda tasan sirak ba kholo ko tor po sidagi yenga kanda adu da ne ba ko gi kano na kokomina public emergency hena doctoise public emergency habdi ta sengmadi be careful in habni mayam je amna takefully laisi be careful for every moment yam section alert oina yam ne alert oina leina ba gi pause ne bi ba se adu manung da khara condition khara pi ko adu gi khudong jab se laura kanda ahan ban numit to hawdi ahan ban numit gi de nga sagi mahiroi sing kari sing school college loina mu thingla bani office num se ke loin thingla bani adu mathang in numit gi de khom yam khanara kanda masidi mahiroi sing de dum kajara sano mo ko gi adu ka kar ga loina na mo ko gi institution sing de magi ga authority na adum khare na section ga mai na kan thok jarani masi school college mang ba siam chaung ma ga ni adi kaithen gi gari gi lai bese economic kano sing city masi thing no phate hana taw ga pura dam follow ra pani na ga au kaithen gi dukan gi me am siga adu ga school college ga hang ase na mai na hang bani adu bu Lady Bukano si Manung said Hosiki curfew Sigi Manung says that other public emergency one toxi Lana Halapahagata Kudung Zablo Hagata Tordana my raising the Koina Kabayare Haidan Hangdoka the government and things ale government now a quick game Kanogi Mayok the Haitare Lady Basia sourcing the Pija River Kanosiki public emergency to give Mayok the government school college one thing and give the gas out the Moidi Kodi Hange Hangu Tingeting di kani na kare school college du kara ganda adagi mo koina kana to kan mo koi rally gumba kari gumba mayam sinjala ka dog banda ba oji ozai mandana haigi duni smain dona rally tore demand tore masi mayam se adu da natana mu hanoba leithe ama hawka leisiti internet thing ba se internet thing ba di mobile data thing ba kana thing bu mayam se masidi ta seng na hairaga di akogi masigi merit and demerit se naina matam da kana gumba na meta hairani masidi amna kanada ba ai demerit na 90% yamba 90% hen ba poni aduga akoi da sumaina thingi ngai sida koida mobile di kana data borazu adi internet service adi wifi adu da thingi ngai sai da akoiga khanari ba hai tare ko akoigi rival or ko ki singsina anywhere delhi da khande mumbai da khande anywhere la erga na makoina false propaganda tauna na gi khudong sa ba moina pithok ba tauna thoi achaw advantage ma pi ba achaw advantage ma pi adu masidi thingbiroi do bani na yam kana hai ri bisina ba adu ta seng basu akoi da thengnari basi ngasagi matam kuina sum thinga ga din mangani gi ne habi gi wani adu matam kuina thinga ga di ga do ga da khoi gi sinata ba irang sigi na ta ba da sagi economic activities da the service sector da mi mapan da gi on kono work from home tawdana work lojadana ga dawdana tawjari basin du internet ya da di loina communication loin cut off taw information loin cut off taw
loina cut off tawbani na koi pungpang phangba yamna world sidagi tokhaina taraga leiba adugi ama leikhre adagi mairoi singna kari singna class tawjaram bokhojaram mayam loin tokhre adagi koi yum da phangjaram facility mayam duma loina wifi service adu da thingamnina masima loina pungpang panga ganda hekta kano manungda goa manungda namsan thambaga samanaba aduna masi yamna fataba akoiga demerit na 90% hen ben hajiri se anu demerit mayam se leibani aduna hujiki leiba film sei da akoigi mahiroi singna hauriba kanu singda kana kana gumasina adu mayam lauri kana na lit tor ga hobuno ke dobuno na handa ki kanu sidi na masi onthopani manipur gi ira issue se ko manipur gi issue sidi hujik loina mo gon mayam punong se loina conscious or loina khangabani na amaju heta hogalaga akoi su lup amane heta laropi ima sing dungare ade isa sing dungare monpang sing dungare ngasai lup amana hekta command tau heta ngangsel lakpa ade adu indaba ya da gi miyam na di heta inba ade sata sing dungare mokoi gi oiba ama tongan heta chasal lakpa adu maina tau mayam sina maramda mayam sin leibani na masi khudong sa best understandings mayam su create tore create tore kiosk ma mani aduga loina na government su yam waram gani habidi kana bu control to godage karam bu thaga dage karam free thaga dage karam control to godage je adu masi mayam si leibasina masi matam sigi oina miyam gi kholau se tamalakta badagi ni hojik mera pai bi singna dagi seso singna dagi ani ate de senior public sing sina lawramba mayam ja masi nong pelakta da mahiroi sing thore isina mahiroi sing na thor ko je masi afaba potina te mokona chodi hekta next hojik ti peace lim chalang ni next violence to ole yes aduna nahangi dum to governor banglo mang le duwari phasan sare thore tamama ri tore marak te nung thajale hedune masi aduna marak te akai ba mani do ke do ke da pull up the whole kano do atmosphere do her sense to ba adna spoil to ba maduna mada afabadi oinga leita ba adu maina tawi adagi hojik lai ba sai da aduna prohibitory orders hai anytime masi no phagani gaina khalaga heta thokpa se masi su kidang study to honingi government side ta khara na study to holaganda masi thokpa sina kayam na kana ba ke do ba hena sumnagi magi aspect amani da yanga heta thingjalage na ta thingamna ta ba adagi noi pa ba khana chen ba nung tha ba khara du yanga nauri pa ba khara du adu khatang uraganda thok heta order thokpa tarati yam la le ba adu mayam sing du akoi leiba emasida akoi leiba solong chahi amaga tha manga taru henjalakba chahisida waribu mayam dagi chingcha ki maman ayoriba vegetable gi kargi mayam loiba siga loina yoliba migi sari bo jadi ba ka doriba ka thena laiba mayam sigi masi mayam se loina mu thingjalaga di akoi da nongda kya mange je masi calculate tawra kan madu gandu gi khandaba ya de aduna mayam ne he lawi do ada kautuk tagi adagi kadang mandagi ada gano wangugi adagi ganogi mayamna hek laurise akhoi sing khong chinga da leiba khoi awaba se baupra da leiba nakhoi di khangam nakhoi da bom tar di khangadamni nakhoi gi naim da bom ta dabni noi di awaba se ubidien haibdo ta seng am chuma eba ya ma chuma na sai gi kai nei da makhoi na phamma sum leiba si da mayamna kai bom ta khana bidre gam da ta bidre aduna khoi gi leibak si go solution porok na bagi lambi da di kai bom ta miyam da uhandrabni na tawmadi yai adu satisfy oide madugi makhoi na tawri bagi degree do maduna satisfy oba ngamdabni na miyam gi kholaudi leptan dum lauri na adu leptan lawi haiba dugi damakta akoi na prohibitory order mayam ama pusala ka na bang thamda thamja maja masi su yam phatte counter productive ore maduna counter productive ore gadi miyam marakta khana ba chaina ba pen da masing hengalai adagi revolt of masing hengalakani agitator mayam sagalakani aduna yamna phattabagi phone si mayam oiningai leo aduna masi eda pangtok thok ju phate na mai khandei yam ngai je ozana hai si yam na chumla ko afam ni habidi khoi gi authority na su order si study to biraga order si implement to woni hena khudong jagani haibe se khoi gi leiriba mayam si praja sing sigi different types of khoi gi public mayam lei banna si khanbi daga adagi khoi state sigi su oiriba adagi mayam gi hingna bagi jibika chalairiba singse su
ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯈꯟꯊꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯁꯔꯇꯟ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁ ꯃꯌꯥꯝ ꯑꯃ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯁ꯭ꯇꯗꯤ ꯇꯧꯕꯤꯔꯒ ꯑꯦꯄ꯭ꯂꯤꯀꯦꯕꯜ ꯑꯣꯏꯕ ꯁꯤꯅ ꯌꯥꯔꯅꯤ ꯍꯥꯏꯕꯗꯨꯃ ꯇꯧꯕꯤꯕꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯆꯨꯝꯕꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯣꯖꯥ ꯃꯊꯪꯁꯤ ꯑꯣꯖꯥ ꯍꯦꯃꯟꯇꯗ ꯑꯃꯨꯛꯀ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯀꯣ ꯑꯣꯖꯥ ꯑꯩꯈꯣꯏꯁꯤ ꯄ꯭ꯔꯣꯍꯤꯕꯤꯇꯣꯔꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔꯁ ꯃꯌꯥꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤꯁꯨ ꯁꯥꯟꯅꯖꯔꯤꯀꯣ ꯑꯗꯣ ꯍꯟꯗꯛꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯏꯂꯦꯟꯁ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏꯒꯤ 144ꯁꯤ every now and then adum leire aduga adui mathakta mu curfew suddenly impose toropa khotpa mayam leidano jako sigi sida hojiki leiri sida akhoi gi 144 chalaiba curfew chalaiba singsina akhoi praja singda su inconvenience mayam face tori bani si matang se oja violence sika akhoi gi hoji impose toriba 144 ba haire curfew bu hairo adagi akhoi gi net ban toksaliba singsina khoi da karamba mong de improvement lakpa violence karamba mong de subside to ba yabagi sign ubibra si matang se oja kari mo thambi Irang di leitrabani Irang di nangi khungyang changsilliba kangbu-duna khungyang-du handu-e na haiba numitu-da Irang si leitrabani Satra khungyang che leitrabani aduna laiba Irang di ngasagi government na amakak haitare ko mana kitang mabphaba watpagumba makak leiyeba government sidasu kaino harakanda Irang si thoe-kanda mahiroi khara hanatragana akhoi misam khara fai Fabasi, aku ini swada tahu bahwa Irang ni manusia kamai tahu kena hairuk lom dagi mi yau kono, ada di thawba lom dagi mi lak kono. Mana aku ini saya Irang segi marum dah kana lagi sih mi fabasi terukanda, mayam fazal laga adu wang pahong tahu bahwa mata tahu dagi mayam hore saure aku mi kedong pare. Aku ini rightful oiba demand ama tan beri, demand tan batu semisalang pam thado ina cepat demand di nanti dana, si demand si am nak ayam cengna kadang aku. Aru tak kari inu ina parga, aru thamisi kari inu hai bagi thado hai bagi potuma, adu ki demand ne ba, adu mulai si, hai bagi masaki mapung oiba demand tu di sakre, luar kan dah adu ki impact ama government ama tu sondau oiba ko, Irang si nau na muk thong na bagi, tong na bagi, adu ko na di kadore tiar gas tu lising ama kap kerani, lising ama kap kanu da aso open mayam mayor kanu da pare bidung thadwe sine ko pressure da tawro sum le adu ngai le rebo sigi post ji yam na khanga da ne ko akhoi na pare ba se ngahak ni ten tawni ko pung amani ten tawni dang tu ne magadi phatharo kha tawnu ko no ma tawnu na phadana counseling tawro dum ya ba pot amane ba ko si tawgo da ne ba adu ye biro Irang di kita ni thoi ba amon da kita ne ba thoi je Irang si imphal bung da thok ba thok ba sa amane na no bi ko yam pak sa na thok ka su na te ba ko akhoi gi kadron da thoi kharaman kaithil ga nang nei na uri pok lom da waheng lakai lom da nagama pa lom da toroga bazar mayar toroga numituma thoi yare nungal ga adum Irang nam tabai nam thei kem lete ko kem lete ma adu mathangi numita wari kadron da amu khoi siam rom da mu thoi sine ba ko nundang dang thok pani nundang thok pa nundang ka phi tum thampi ke su kai deb ko ayung din thadok pa yai ba ko sina maram or kana ka dore ai khoi ki Manipur si lan thokni mang bagi hongna khwaidagi lai ba India gi state ama oiri ne ko adu sahi akhoi amaga tha ahum honggraba hadare tha 15 ta tok sur kan sida Manipur si karma matam da hopangam doino haiba khangda mong bada economically pra lekha taram ne tura bane ko akhoi gi economy si tura bane ko aduna port ki mamal impression si laksan bangam dre ayong wange ko telo gi maman wange thau gi maman wange Irang gi mamangda thau si asa thau si Samaga pakano liter amada samaga yakhi hom phuda phangam do ji samong da sani yok sale sine wholesale da si yora abne kiningai ne base si pot se aduna sigi mayam ma yok sale aduna adagi internet thing is kari gi no har kanda aran ba paw mayam ma sadoi sadu o kanda ka dore mayam si Irang hongna bi masak ma ohelle sine ba ko communal leiba habadi kanglup ki Irang thokpa mafum amada di internet si adum hek thingba dum sale ba ko thingba sida Maduki kando sang tu yona tingbagi masak tu yorobra hai posi yang kadane mayam haire ngasagi naurim lekai rom dagi nupi ama haire nupi ama miron bi nupi ama shire sidena tawnar bagi wow thoi po ama tawisi internet hangam tade adu sidang masa ama thokane ko lei adagi den somna kanda mayam pun maglao khoi gi kano da kharaman kache da lao have awareness ke samana resi da social media je ko thomjen bagi khung cha mayam ma leiba si bai bagi position sim do mam chana somna kanda lai mesin swaida thatpa swaida thingba khopa ma to baina 144 leiba ne thatna bagi mechanism mayam ma leiba ko are gi den akhoi lu ma gi makha da
social media salai netro koi sida koi cyber crime police station ama leini then police station khudimang singse cyber crime gi police station gi unit amam loi hang leine bako lamket lam haiba mong chum daba mayam thorai singdu phaba yai yes ko yai ko Yes. aduna tana mi kaim tokje daba mayam da larik par ga internet torga mobile du yenga par ga leiba mayam siri mi education gi khudong chaba lojari ba mayam do maduda thate kana kari gi harga somna kanda kamu umna kai ba tawre harga kaim tokje ba mi mayam ju khudong chaba mangal yo akoi ATM da queue lep ba se cam kuire hoje queue lep hoje queue lep le moina sumi ko aragidi pot phangande sana thangna pot phangande hoje ko ado curfew thami sibu curfew ro ayam tangge ni manipur government da is it curfew yes sini ko amte yem yo ba kana wai de yo dukan sing masi da loi hangi gari si hoje traffic police mathau tong de yati hoje ta ado di ka dore angam athau mayam ko sangaleba mayam ama ko akal aring mayam na maning tong salan ba ason ba mayam nam phan thon da ba adu film lak tabra sine ba ko aduna hangbya wang ga aduna masaki si yo sigi curfew gi posima sina akhoi gi khunai si lekha tahali aduga curfew si tong da su thengbe sakti leite ba natte ba ko yam phajana leira jani ai ga sai jari sini ma sai police ki log ga ma gi thorang mayam sing then wari sana ga da ba sana bi ai heta ngasi khudak da hobu natte ba ko hau de da kaino fine to ko pa ma to ba changel laga option laga khota laga wari sara ga kaino lo sana ba yawa akta de ba ko sim ju leire then education sector yo akhoi gi education se yo khoi gi manipur da yam wana lingiba ojik su NIT manipur se ko NIT manipur se India gi top 100 khangpada NIT manipur si yaudra ba ko sing manungda amuk lei irang amuk tongni curfew amuk tongni sijuni ko manipur ga ngang khaliba mayam lai su tam matam da numit kyan sure numit taruk ni tare ni sujale ji sudi thadu jem ko sudi sing ak la ga thane lan bok ta ngang school sudi thadi hai ne ba ko school sudi thane curfew manungda ngang lai ta hambad mi ai kaidau lege sini da ga mena tawri se kaino sini aduna sige ngang mayam gi education jo hat pa lai ta bi so hat pa school su namdra thingan ba ne su namdra thingan ba thingi se afaba tongnam ne di hai ne ba ko moina afaba ne di hai ni akhoi ju khangi ya ba ko irang lei ta ba nate thamba matang adum yawi ado phat lokthok pa ya ba kumthok pa ya ba dum yai hai wani da aduna ayuk angan badagi ma economic activity si lehen de yati akoi laira ba state ama oire then government su sel pai de miam su sel pai de misam sel like te ko hoje lupa lising ma puthok ma da ba mi mayam ama yaw ni ko khangadam ni ko adagidi then akoi chapam leite nungaibam leite aduna nong magi akoi ki ka depression gi sang henjalai adu anxiety hengalai mi khudimok sing hengalai ko aduna leita de mayam punmaki nungai bai du kai charge mioi ba ma po oina po ga nungai ba punsiro ma kai charge ba yo sahi kaya sahi ama helam tro sahi ma khai phajalam tro madagi mang dai covid-19 gi laicak gi adu gi adagi na tawna sahi nungai ju tawsi hai bana thiko akoi gi motivational areas like the badu mioi ba gi nungai ba punsiro ma akoi dagi tang gra bane ba ko ten gra ba punsi gi mi ku khara sida akoi gi nungai ba letra gadi akoi asobo lan mayong nei si kai haru du na sinda ana lan si tawgi dra khoi tawgidra tawroidra haiba pot ama akhoi lemna bam sange ba aduga marak sida amtang ya apel lama tawni kana gumba lup kharna ko akhoi gi miam puthoga protest ama tawbase magi mayon ama legani ko demand ama legani demand du miam na yaba demand ohensi number 1 ko akhoi na singba makai da moina singa makai da mayam si kayam laki na yengba hongna deba ko aduga then ban nama tawrakanda banjina kayam chathina miam sokani akhoi karma film da lady haiba podama rally ma sakani hare rally si gamen ayaba pidre gadi rally si salu kanda kaidawni adudi magi pandam ma leini adudi sibok chappa ya he adudi nam khairaga changsi haragadi nam khairaga sangada sangbuda thokada khudong thiba mayam do madu hana plan tawni mi sama sokpa yai chani sokpa yai som sokpa yai aduna kamai tong hospital da puba amma tawba adugi potuma mayam khangda su kana tawba yai ba ko aduga khwaidagi maru oina kasagi magi pandam phangada pot ama gidamakta protest tawbu oragadi kadana bazar da khoi changdoi na sinda swaida dum tawba yai kasam patam tawba yai an mayam down bu lawba yai ani ba hai bi yai amje si protest ki kenu amane ba ko aduna protest sina
ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯀꯥꯏꯕ ꯄꯤꯕꯗꯤ ꯃꯇꯝ ꯑꯣꯏ ꯐꯠꯇꯦꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯋꯥ ꯃꯇꯝꯅꯤ ꯂꯥꯟ ꯊꯦꯡꯅꯔꯤꯉꯩ ꯃꯇꯝꯅꯤ ꯑꯗꯨꯅ ꯗꯤꯃꯥꯟꯗꯤ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯆꯞ ꯆꯥꯕ ꯗꯤꯃꯥꯟ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟꯁꯦ ꯑꯩꯈꯣꯏ ꯂꯥꯟꯁꯤꯒꯤ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯇꯧꯔꯤꯅꯦꯕꯀꯣ ꯂꯥꯟꯁꯤꯒ ꯃꯔꯤ ꯂꯩꯅ ꯇꯧꯔꯤꯅꯦꯕꯀꯣ ꯂꯥꯟꯁꯤꯗ ꯇꯣꯝꯕ ꯀꯧꯕ ꯂꯨꯞ ꯑꯃ ꯊꯣꯔꯛꯑꯒꯅ ꯃꯥꯅ ꯗꯤꯃꯥꯟ ꯑꯃ ꯇꯧꯕ ꯆꯥꯎꯕ ꯀꯧꯕ ꯂꯨꯞ ꯑꯃ ꯊꯣꯔꯛꯑꯅꯤ ꯑꯗ ꯃꯥꯅ ꯗꯤꯃꯥꯟ ꯑꯃ ꯇꯧꯕ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯗꯤꯃꯥꯟꯁꯦ ꯃꯆꯦꯠ ꯃꯌꯥꯝ ꯑꯃ ꯍꯦꯛꯇ ꯃꯄꯨ ꯄꯥꯗꯕꯒꯤ ꯃꯑꯣꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯗꯅꯦꯕꯀꯣ ꯀꯨꯀꯤꯅ ꯑꯩꯈꯣꯏ ꯅꯣꯛꯅꯔꯤꯁꯦ ꯑꯩꯈꯣꯏ ꯅꯣꯛꯅꯩꯀꯣ ꯑꯗꯨꯒꯤ ꯍꯥꯏꯔꯣꯗꯤ ꯀꯨꯀꯤꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯈꯔ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯑꯗꯨꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯁꯤꯟꯅꯔꯒ ꯗꯤꯃꯥꯟꯁꯤ ꯆꯥꯊꯔꯛ ꯗꯤꯃꯥꯟ ꯑꯃ ꯊꯦꯠꯇꯣꯛ ꯊꯝꯃꯒ ꯁꯤꯒꯤ ꯗꯤꯃꯥꯟꯁꯤꯗ ꯂꯨꯞ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧ 하이나 아두고 그누기 도움이 룹나 수마이나 아마 선비로 랠리 뭐 선비로 된 이마 이벤 마얌시나 시들레이버 마얌시나 노인나 와와칼 공정 뭐 선비로 된 마이 룹싱시나 가만 저기 스쿨 기 빠루다 다나 또 비게라 포테스 비게라 카이나 또 비로 판토크누 가리 소크니 어나 다가나 미문들 아카요 피로누 핌 파티 시가시 또 그담네고 시월디 가멘수 누가이니 고 가멘 누가이나 버데 고 하이지데 아고이 로인 오르 나거든 누가이잖아 아두가 अरोबदा अइना हाइनिंग बा मखक्तंग लै थंबियोजा अरोबदा हाइनिंग से हौजिक लान अमा अखोय मायोंग लान अमा मायोंग कानसिदा लान सि अखोयना मयामना दि हाइनि सेंट्रल फोर्स हेक हायरोगा को सेंट्रल फोर्स से हलनग्रो बिरनु स्टेट फोर्स थंबियो ना लोय हाइने बको अदो इम्फाल मनुंगदा लांगे तागै लांगे इरांग मयाम मा थोकांदा चिंखोंग सिंयादा मयामना थंबियो ना हारंबा फोर्स मयाम सिंदो तंगाई फदन इम्फाल ngakna bi dum to loi kौथोखरे kौथोकanda singkhong singya da state force to mayam yakhulebako aduna anytime khudong thiba dum thokngai si adum oyebako aduna lan manung ina akoi imphal east ne west ne thobal ne adu bisimpur gi district headquarter aswai hidi phadana akoi si shanti leinana ba protest tawga so param chumna protest tawba gi tangai phadaba leyebako na tapna sikna khanaraga wa khanaraga akoi se akoi gi kaitare political gi oiba movement amoromda khungning changchan bagi tangai phadaba leyebako natradi kadawni kaithel jo amuk thingni kaithel akoina thinguni government nongala kafium tukchalakani adagi den internet amuk thingni internet thingkanda amu hangdukan akoina pangchai amuk chaini akoi masen makta onjanaraga leinebako aduna अखोई ओइबा पोटसे मसी अखोइना हातोक चैबको अखोइसी परम यातबा अदुगा माइकै याउदबा खुंजंग मयाम अमना अखोइसी मांग ताखले अदुना इम्फाल मनुंग को डिस्ट्रिक्ट खरदी अखोइसे इंगना सिग्नल लेरा कानदा स्वाइदा लेरिबा सिक्युरिटी फोर्स मयाम सिंजिना सिंखोंग सिंयादा फजना थारगा people sing nungaina tumun ba yaiko adudi nate sum स्वाइदा sum tiar gyase nungti sum kap taraga di adum VIP ngakna ba layu mayam adai akoi sida leiba akoi maroiba office mayam ngakta yada banina mi mayam ji konarakta banina kongthorakane ba ko aduna landa akoi se awaba mai kai ama ai lakane na ai lawe ba ko aduna akoi mayam se punna wakhal taminasi aduga lusing ba se kanano oidun lusing ba se kanano oidun sinida lusing ba se yamangre lusing ba yamandana akoi ngawre ko lusing ba mayam dab chungsan biro aduga अखोई पादम अमगी मखादा देन अखोई बैनर अमगी मखादा डिमांड खरा चप मानना लेपिरगा सिगी डिमांड से फजना सिमाय फाइन तोगी सुमाय तोगी ना सतना से बको अदुना तना छात्र ना थादो अदगी छात्र अतोपा मन अमसा अम मुक्तौ अदगी देन मैरा पाइबिसि अमन अमु हाइनि अमन अमु खुंजंग मसंगनी तोरगा हेक्ता मसागी मरांग खंगदबा क्याउस मैम म थोगा स्टेट से लैता हंदबदी कदोरे लैता हंद्रकांदा गवर्नमेंट नुआयबको मोइसे amaga manadaga di namthaba laayebako sab manadaga di government su gadoyebako luyebako ana prime minister da hairine na haire home minister da hairine na hairaga ahoigi kanogi unified command gi kano oyo na haire ahogi chief minister da seno haire unified command se governor da mana madunga moye na hai ko people's ki oiba constitution gi oiba demand ama tawba mana nga moy haire kai haitagdi governor to ki mayok da akoi kari ki damukta protest masa ama tawro ko nang moy haire kari gi maram piu ko maram piu akoi manipur gi apun bagi sakam ji noi india na thugai ningi si noi thugai ge na phajana khallabra lepabra akoi gi vision kari akoi kedo hai bano sini ko ai gi manipur kai bi ati
Manipur kanda ya di have a port ma lainary port amanebako sing ba port si lakanda akoi chungchen na bagi tangai phadabalai akoi punna thok tong min na bagi tangai phadabalai he haroga moisu samane padam di amatani moina tong ba khoin tawba amata wadum pur tong min na lore ga habido yarte bako ya na khudam je hoji thoi ni ko sam sam na akoi gi semin sada irfai kaman sinna woina khunging changchalli natra changchalli adu sanging badabu adu sanging badabu irang thoi kai police ga nung thanari kai nauri kapni ga tiar gas kapten man kari gi no adu di hijin inda kari no mi man ta da khungjing mayam ma yaure ha ta ko natro an masi rectify oi bag tawgi matam tangai phatawa lak prai se ai phai tok thamjaki ya machum ni ozana ya marik chulba wafam singni haibidi hojik lai riba khoi violence gi marak sida akhoi amuk added oiba sina khoi da khoi gi khoi marak ta chaos thok pa amadi mayam se inconvenience mayam la aga khoi gi lai riba violence sida khoi kamaina protect ogani haiba mayam si public pumna maki common goal oiba ma leibani na se leaders mayam ma ozan thambiri ba leaders mayam ma tholakpa leaders yamba yadabani na khoi leaders mayam punchin na biraga karma mongda protest ogani democratically khoi karma mongda pursue ogani yadragana kari katogani have a plan the pre-plan chart semaga akhoi khongdang ki changbane hena akhoi gi mai pakpa afaba yai phaba oigani have sin ozan thambi base yamna marik chumlabani akhoi praja su gyan taba akhoi iho haugadaba akhoi gi praja pumna maksi hojik si akhoi emotions akhoi gi kari haiba tare akhoi gi mental preparations me amasi common goal amada leibani na mayam si karamba mongda toroga pre-plan amade akhoi na chalk out toroga properly akhoi na execute toroga di hen yai phabo ogani habasini yam ngai je oza thambiba mathang se oza Dilip Kumar da mulak chege oza akhoi hemantana su me am thambiri ko sigi matang se hojiki akhoi gi keno se oza Ladiba akhoi hojiki violence lady sida oza hemantana su thambiri ko akhoi somda main power walaktana somda gi lakpa protect togotaba ladiba kabu ma'am si sidai sida irang da horbna mayama somda gi keno mayama puraga lakpa sida akhoi gi khudong chadaba haibadi somda ladiba protect togotaba si protection pigadoriba akhoi gi forces mayam si loima lothokraga di akhoi ji horaga leirabanina hamdrobanina sigi disadvantage mayam lakpaina oza sigi matang sa akhoi gi hojik ladiba Manipur gi violence sida prohibitions mayam thama ibase sigi akhoi disadvantage mayam se oza khadang thambiyo yam chumi oigi laiba akhoi gi security Manipur gi oiba state ki security se masing watle haibadagi mapandagi kaushalimne ba adigi hek haurupa matamda Manipur gi violence hek haugiba third match dagi di masidagi Manipur government na high river central security forces se thajan bir o nata de khoi gi kano se laipak singang ningai kano konadre security thabiro na haibadagi ne ba on the from the next day to meta ji mayam se yalip tawra kana mayam puthar pusana laise adubu masida mayam na penadribana high river lakriba central forces mayam se mi akhoi mayam gi public ki mangda puthorok kadai da leirino kamaina kai da deploy tawino kaidoino haibise akhoi simisa bangloda hoi hairiba kano singi matang da security forces singa kai singa hana dum kaira hana unai unaba sai sida hai kai da deploy tawrige na haiba matam da akhoi na ubaya ba akhoi na khangba yam pham da di deploy taw da ba ana makhoi gi somewhat hidden agenda angol na hidden location da thamgi ba aduna masida akhoi da dum singna ba je dum leiba aduna maram oidana state ki leiba security forces singsina la na makhoi se akona sinagadam phamda sinaraktabanina adagi central forces singsi power and function si lana misuse torpa ana government gi di mogi asum boy jaram ba adu public ki oina protect of view haibase sigi areas de protect of view tabanina adu di security forces Indian security forces central security forces ni lothok bi ro moi mo to koi state security forces pu bi ro kaina koi lamlai da mayam ma hori ba adagi somda kadak bandam mayam ma hori se masi am chumba demand ne ba gazai kaino da akhoi state ki security forces na akhoi ngakpi gani senbi gani haibagi thajaba ma leibado aduna ne ba adubu hai bu sing si ke doge na haibada hojigi somda irang am thomnina center de irang thomne ngarang na handa thoi baji yangu adu nungsina leramba state ki security forces sing sida full cooperation pira kanda village gi leiba imai bel sing sina adi mairoi sing na haron sing na kai sing na pulap chamina thamina na da kana tawna leibi leijaram je masi mu ngarang na han gi leiba
mahiroi rally se nung amuk thanari nauri muk kapsalim neba masidadi yamna sathina nungai tabama mokoi su mokoi da pilibo order ri matungena hairibo mob to thugayu madu rally du thingu madu lahan gano du to hon no haina pirpo order du na kana da kapsal le akoi mok bom kapsal le ade tear gas kapsal le madu soko pen me am yaure aduna morally akoi da mangjari bidi kaino da akoi da mangjari bidi ngasegi moral downfall ma la amana amagi mana mafam da thajaba thamam du ma lai khitre ase adu nusina le ramba solong sahi maga tha manga duk sujal aba irang sahi se da security forces na khoi dong to mateng pangbi gani na tra pangbi haidana nusidaram thajaba thamam do madu so mu mangre adu gi trust mu mangre adu gi loina na mokhui mokhuda awab du nangam na khoi na sounding ba hena mu poksala aba masigi adu madu gi kanu so lai counter productive oiba ko adu maina tawba adagi hujigi laiba sahi sida tasengbadi akhoi gi demand si yam seng na hairaga di state ki laiba issue si mayam loina khangabani masi government gi side te ju akhoi na pen da yam laire haibadi laiba MLA sing si kai dawrige na mayam na hangi sinaba chief minister mana pham thadok tarbasu laiba MLA mayam sina yam collectively move ama haur kanda akhoi na haire koki MLA tara sina ama laijaga ju res 50 MLA se 50 MLA sina mokoi ware oma lawr kanda leadership change tawje haru leadership change tawje ware lawr na adi natraga ju adu thamaga ju aduga sumbar ware oma lawje habise state assembly da phama kanda madugi phampham leiriba state assembly da phamaga MLA sina phamna bagini sari base thammi base assembly sitting phamna bani adugi karingba crisis ama lagwa mandamda within the crisis yam hena sauchalaga di even midnight session phama kanda ware lawri bani madugi ware to nungdang ham leite ayu ha leite aba midnight session phama kanda ware lawgi adumaina phama kanda ware se lawraga sanction ba yabam se siju tawrakte do tawdabanina mai magi kano sing se kendra gi people sing sina imaibel sing sina kari sing sina nangi mai ge horo osmai toro nangi MLA dagi mai opinion de loro mokoi how far kayam na tawningi maleba dang tawningi bran na solution ji porona bidang ta solution ji porona bidang to moi kai ba honari da khoi de satisfy ona ma di pokum pialo na hairaga ju ngasai gi keno de election na habi di for in against se de lakbanina mongon vote pi ba kambu na ma phai ma haiba ade pi da kambu jing na chang hengam da ba chang ba de lan he da lawba aduna leba gi issue ne na haiba targa di forget about all things madu kano da leba election da ma gi oi hibo oi da ba do da loina mu kaw tho kan da madu kano da leba gi ba issue si da di madu samana na hiyang ga adi people jing gi marak ta ju voters jing marak ta ju sab mi yang kan chang ba thai sab ba wakhalon da haiba tai adu na tabida hekta masida akhoi leiba manipur da hujik leiba jidi kainoida adogi akhoi village defense force na leiba village defense force leire ade village volunteer force aba musyam wale village volunteer force en syam wale ade khunga kwaina koksale ada masi marak sai da government na ganogi makhada mi kana MLA gi protection tawna na bagi damukta makoina force syam wala ga thame adadi atopa magi circle la leitaba edi MLA dugi core circle je leitaba maya mayra pa bi sing kai sing leiba seso khare na nangna bagi do sing sang mutam dadi magi leiba personal magi individual mele shaduna amunga thore aba to adudi akhoi gano se da fail obine aba adu maina lag pasina mar moidna masi taseng na harga di sincerity wat pani MLA sing gi sincerity wat pa adu minister sing sina mokoina pangthok ka da thabak se mathok je pangthok ta dagi akoina mathok je pangthok ta dagi akoina miyam pen da bi launa na ina ba adu miyam gi pen da bi kholau je tar boi di se after all chief minister da yaning da le ra ju moi le ba cabinet minister sing si dagi cabinet minister anim su BJP gi anim su kuki gi election gare adu di hai ba moi kuki gi tara se si mathak ta disciplinary action mokoi gi lokhotpam thokpa mokoi mathak da lokhotpam thokpa constitution provision da kaya ma piri bani adu sing to tawrona hai su adu su tawdaba adagi mokoi gi even government se yauri ba ani du gi mathak da su adum kai mom da tawdana akoi gi whatever any facilities from the government they adum lawba thagi tol adum lawngani adagi kano di mai go da piri ba facility ma adum lawngani adagi MLA magi local area development fund adum lawngani sahi henjala banina asugmo mayam sa sugmo mayam si lo
loinamang enjoy tawrakanda akhoi le stage sigi enjoy tawraga thabakna akhoi gi mayok to changsalakbasida ne pendabase masi aka angang khangde nupi angang khangde adigi akhang ai khangde khangdaba khangde pulamna saurese masi akhoi gi kanu saraga mahai masum sina akhoi gi saraga madugi mayok ta lawba singse moi mathakte action lawdaba kargino habisina adubu haiba singsi solution am poroknabagi es mai tausi si tausi adudi simisarna after all masigi kanu singje chingda laiba periphery da laiba security forces singna asam persona kanu tawriba ngak tang thamiba makoi gi casual gari na thingjala kanda kuke na moi marumna luma kapha laiba akoi mitai do onsa laiba khotlaiba masi yaning de adu tawde na hairabani sida simisarna ngamdabadagi kaigino simisarna sibaw lawbi de jan haimadamdi ma por laite haire moni lokhoke haire adoidi thijalu matamdadi mayamna khange mahaki consent ga loina na 31st May da thokiba order du namaram oirakanda ganada governor order tholaganda governor gi ayaba lawrakan thopu order orame adoidi simisana masana yana voluntarily sina thokiba neba ado masana yana sina thokiba asai security advisor sina gibadudi nang na san thoki order nang san kathara option jo haibneba ado hujik di amu adu sum ngamdre to adu neba laiba problem je aduna hujikti to geju luba to harasu support phangdaba adugi condition amada laksal leba hujik government sesu aduna masigi demand si kana tawda khogi khatang thaina matamda government mi sang ta haiba adagi chimisana masana pithoki order kakadamni Jimisar masana pithoki ba consent do pithokanda pithoki ka ma masana 1% gadamni haiba jaida pithokpadadi lairamba lawsanba matamdadi home ministry gi kari gi ayaba mayam sang panena mohondadi heta ngamdaba to adu orbodi ngamdrabadi ngamgado mi yegona natra akoi gi sibu simisar huji oiba simisar sina first last oigada si oiradra si atop alternative amda laitrabra hadi BJP gi lairiba kano manung desu kuthaga mangatruk lairi kana MLA da ko adigi atop singsu kaisu yaw kana all together loinamuk support tawrabani BJP de loinamuk support tawraba MLA mayam si manung dagi makhoi gi manung dagi ngamgadamo khalaganda leadership to paibi yadabra to aduga miyam da thamai salaga thambasidi masini penadrisi mayamna penadrisi di kai no da haiba leadership ama khakna pairaga sum lebase faraboi di foribar payoba adu mandu phataba mai lu phone khar lere mai ngamdaba khar lere incabe magi incapability mayam leisale adu ma pendo mayam leisan no maram oirganda masidi pelaktre adu radi anaw ma selaga yengasi habenaba anaw ma selaga yengasi habisida paiba ngamgado mi de thona phana thong thoraktre thok ma sangeba Zongtokadabneba, Ma Wigi Haitaradi, the man does I do the I showing me. I command Togi, Hanasung Torova. I don't mind that organ, I do policy, Sinmangam Daba, I do Osu Yaning Daba, I do Kanosi Yaning Daba, I do the Miyangi Ganosi, some Namsan and Tamaganda, Miyangi Apamasa, Masi Ubidana, Miyangi Awabasa, Kangbidana, some ladies in ever. I do Marak says that. Second, Ganosina Hirosin, Horiba Hosi, Namtanabagi, Marakta, Karuma, I think Mameta, Lautopa, the internet Mutinjan, I think it's a name 41 Tamjan, Karpu Tamjan, I think High Visay, Masing Mayam, some talk vicinity, Pian the vicinity, some young Kalagati, Maduda Neva, Queno, Civil War talk to Hanele, take an Irazi. And the Bangladeshi to Kuki, Hona Tedana, Nomini who need a Hogibani, somebody Kotagi, Wari, the Enelmani, demanded the Kotagi, Dimani. Dima Quata demanded the government to relax out there. I think Mogi, Bangladesh, High Court, High Court, Supreme Court, Bangladesh Supreme Court, Madu, Semdo wine, Semdo Cravaneva. I have bigger than ever. I think the toe had that you turned to Ganda, toe on Toganda, Ma, Toka of me. Ma can Tado in the line never. I do buy it and a Tado changing never. Aduni Adugumase, Koisu, Madugi, Hilawe, Hanging Relate, and the high Miam says some Asagi demanded the Kainoda, Mana Pam Baba, Man Magi Apamba, my Lukuba, my Amdutalagas, Tangais and Haiba, Canolo Shalu, Iran Shalu, have said, Simati, some of demand. Manipurja peace and the can say normal cheese for all. Peace and a normal city, Mohala, low, City demands
kano ta kakpa yadra po ne ba madu government mi change changoi to usidi puno magna lawar ba ne ba adu di peace and normalcy langna ba kari thobam thoi ha ba masi ne ba khona kok thadar ga khan ga dabdi adu manang do whatever amana lamjin chelaga ma phiran pa ga thelu yai ade amana nung thajam yai amana gan to yai adu go yarim khai violence to gumsi masi non violence ta khoi di yana democratic oba khong changsan ji habi da mukta akhoi gi side gi di valley gi side gi di ngami khai ma du maina hona bani adubu somda hill da laiba adage kanu da laiba kanu dagi cookie gi kangbu singsina sin cookie singsina madugi war watem tokdaba ade moi go freestyle da mokoi na ngang ngang ba long ba lawba aduga hekta yam sophisticated weapon mayam hom paira kanda kanu mayam singda foreign national mayam singna illegal immigrant mayam singna hekta minungsi yawdan kapthar ko ja masida ne ko ni sauri di ada masigi wafam ji jo hana dagi hona हानगी होना गन हाइदर दुम लाबने गवर्नमेंट दा अथगी जेसी आईएलपी सेम दिंगे दगी होना अखोई लुप मयाम सिना पुल्ला कांदा आईएलपी चनर कांदा आईएलपी नो मसी अथिंग थंगदम ने हाइब मयाम मन सम लाई अदु थवा साबी गिदे मतम ददी अदगी अतोप मतम दा सगी हाइब एनआरसी चनगा ने एनआरसी तोपदा एनआरसी चारदे अमोइना खोदा वाव लेनी हाइद मसी याम सेक्शन ना फर्स्ट ऑफ ऑल मसी इलीगल इमिग्रेंट थिंगदम नी हाइने इलीगल इमिग्रेंट थिंगु हाइदना मदुगी इरांग से कन्न दौ मतम थवैना ताबीगिदेव थवैना तागिदबदो हौजिक्ति चुमैब हौजिक्ति मतमदुदा इलीगल इमिग्रेंट थिंगु हैना अखोइना लाउगिबदो मदुगी चप चप फोलदो हौजिक्ति अखोइना फतब फोलदो अखोइदा फंगायब अदुना असिगुम्बा मियाम की मरतगी लाइबा डिमांड से मियाम की मरतगी लाइबा डिमांड से मसीसु संफान मसी मतुम याम खनबिगदबनी गवर्नमेंट पाइबिसिना अखोइना ओवरऑल खंगबनी अखोइना हाइबिसिन चुमबनी हाइदन लाइबसे मसीसु याम लानबा अरानबा खोंथांग अमने याम चुमने जा याम नोआजे ओजागी मरि चुनो फम ओजागी ओइबो ओपिनियन यामना वैलिड रीजन ओइबा क्यामसु यावरी हाइबदे को हजिक लाइबसी मणिपुर से तंगु लेतादना लाइबनिना कोइ मयामगी होरिबा इहो होरिबा सिंगसु मयामसी कॉमन गोल दा ओइबनिना ओजाना होजे हाइबिरबा यामना मरिक चुमलबा पीस एंड नॉर्मलसी सिना हाना मयामगी मोटो अमदि मयामगी अखोइ गोल से ओइबनिना मयामसी खितंग ज्ञान तामिनरगा खोंजंग चंगो मतमदसु करम मोंगदा हाइबदि अखोइ मणिपुर हाइबसि प्रजा सिंगसे लोइम खम थेंगना वारबनी अखोइगी नोमा चरा तालगा चचरिबा सिंगसु अदुकी मतिक हेना खम थेंगना चेथेंगसे फंगलबनिना मयामना ज्ञान तामिनरगा प्रजा अखोइसु पीस एंड नॉर्मलसी लाक्नबैदमक्ता मयामसी चुंझनबम मथौ ताय हाइबनि ओजा होने थंबिरिबा सिंगसे अदु अखोइ लेबिरिबा कंसर्न अथॉरिटी सिंगनसु अखोइ कंडीशन से खंगबिरगा पीस एंड नॉर्मलसी से पुरकनबगी अपुनबा अखोइ खोंगजंग अपुनबा अखोइ रिस्पांसिबिलिटीज लौमिनरगा मणिपुर की पीस एंड नॉर्मलसी से लाक्नबगी खुदोंग चाबदो अखोइ मयामना ज्ञान तामिनरबा मतुंगदा लाक्पा ngमगनी हाइबदनि थमजरिबसि याम नुंगाइजे ओजा मतमसु लोसिलकपिनो ओजा निबु ngasi गोइनदे अखोइगी टॉपिक वायलेटिंग प्रोहिबिटरी ऑर्डर्स डिस्कस तौनबगी दमक्ता लेंबिरक्तुना तांगनबा मतम काइथोबिदमता ओजानिबो हानना थागचबगा लोइना ngasi गोइनदि आईएसकॉम की डिस्कशन टाइमिंग ताइबे पुमदमक्ति काइनेना बया थगनिजरि पिनबिरसे